Akashvani Imphal Khetrimayum Chitrabhanu na pau pazari. Assam ki Jorat tangasi Indian Air Force ki aircraft amakai beda lekidaba Air Force ki personnel mangagi maphamda Manipur ki Rajyapal Ajay Kumar Vala na awawa phongdorakli. Social media da thagapa warol amada Rajyapal na hai mathok pangthopada lekidaba Air Force ki personnel mangagi maphamda jati asina awawa phongdorakli. Asigumba awawa mikup asida lekidaba singi imung manungna thengnariba awawa da saruk yari. Rajya Police ki DGP Mukesh Nana ngasi Bishnupur Jila da chatuna mapam aduda hojik oriba santi raksa gi fibam amadi security force chathariba operation gi thapok sing hakthena na yengsingkhre Sri Mukesh Singh na district police headquarters da jati adugi mukok thongba Jila adugi mukok thongba official sing unaduna wari sanaki wari sanaba aduda DGP na security force na changsiliba counter insurgency amasung drug thingpagi khongjang sing hena kanchin bagi tangai phadaba sing phongdoki Lanjenta dina leriba IDP sing masa gi mayumda hanjan hanbagi matang da su phongdo polonena special investigation team gi makhada paikaliba case sing thizembagi thabak kumang yangsin da changsin ba amadi athuba matamda yangsin bagi mari leinaba officer sing da khangan ki DGP na Chitrabhanu Jila tu suchatuna mafamdu da mathau toriba makok thongba police official sing Assam Rifles amadi tongan ba civil society organization sing gi mute sing da su unaduna wari sanaki Manipur Police na hairi miyoi kharana achum aran khangdaba amadi miyamda khoirang khoshang naba thon gadaba pau sing semlaga tongan ba social media platform sing da thagat pegi thabak kodak tagi lepkodabani social media da thaga powerol amada police na hai achum aran khangdaba pau sing miyoi kharana semlaga social media da thagalakpa asina kanglu singi marakta nusinadaba thon gani miyamna su asigumba aran ba pau sing Thazaba Thambiganu, social media da Tagalakwa Ashigumba Warul Singi Achum Aran Kangdok Naba Miyamna, Central Control Room gi phone number 9485280419 da Pau Porok Payagani, Aranba Pau Sing social media da Sandok Liba Singi Matakta Angi, Tapuk Lokal Gani Hainishu, Police na Makatana, Pongdorakli. Nagaki Miyoi Taru Pakraba Matunda Tamtina Hatki Bagi Togdo, Atupu Yanindaba Pongduk na Mezo Kul, Matialam Women's Society na ngasi Imphal gi Major Khulda Maira Katuna awaba phongdukre lekidaba singi imununa thengnahuriba awaba da su saruk yari haina society asina phongdorakli Gray Mantri Amisana Sababati Oiduna Leba Sigi Ngamkhoi Jila Singda Demographic Ahong Basing Amasung Commission na Masigi Matang da Tizin Bigi Matang da Mipam Mama Pangtokre Mipam Dasri Sahana Commission da Ngamkhoi gi Mapam Sing Metro Sahar Amasung Udyok Leba Mapam Sing da Yangsinaba Khangan Kre Mamang Thada Kendra Sarkana Mitop Sing Sangsilakpa Sing na Maram Oraga Demography da Ahong Balakpa Sing Yangsinaba Amadi Lokotpam Thokpa Thabak Sing Lakotna Bagi Matang da Awang Pataki Committee Ama Sem Krabani Rashtrapati Draupadi Murmu na Uttarakhand gi Dehradun da pangthokiba Indian Military Academy gi passing out period da saruk yarduna mai paklaba nupi cadet mapang bu thagat pa phongdokre Rashtrapati na hai leba sigi nupi singbu hena sakti pibada ashigumba singthanangai oraba lamda mai palakpa asina achoba khudam ama oiri ngasi pangthokiba chama yankhani pansuba passing out period aduda Bharat Lamina anoba officer Jamri Nifumatoi Taram Oki period aduda nupi cadet yauna punna cadet changa taramangada Antim Pak Landuna Army Officer Oibagi Manga Mangpauna Hanki, Cadet Sing Adu ki Manunda Atopa, Mapan Lebakti Cadet Kuntra Mari Yauri, Makoi Sing Adu, Training Lorba Matunda Masamasagi Maram the Chatuna, Armed Force Matok Togani. Lieutenant General Dira said Chief of the Army Staff Oregani Mahangna Ta Sigi Kuntra Digi Tabak Pai Bahogani, Mahangna Mahak Huzik Army Staff ki Vice Chief Oina Thaupuri Hoji Chief of the Army Staff General Upendra Dwivedi Mahut Mahangna Silagani Ngaksal Mantraloi Gerald Amada Hai Lieutenant General Diras said National Defence Academy Khadawasla ki Mahiroini Mahangna Jammu amasung Kashmir ki counter insurgency yauna tongan malam kya daita lokiba mishak amani District Youth Affairs and Sports Office Thobal Sinina Thasigi Taragdagi Wangjing ki Kodam Popi Sports Complex Satarkiba Humpu Maha Suba Thobal District Level Inter School Super Democracy Football Tournament Ngasilo Shinkre Jaitarate Makhagi Nupa Machasingi Kanglukta AG Memorial Academy Charangpa na Pointera Fangduna winner Oki Aduga Rural Academy Wangjing na Pointera Fangduna runners up Taki Jahitara Manga Makhagi Kanglukta AG Memorial Academy Charangpa na Poinmapan Fangduna winner Oki Aduga Techcham High School na Pointeruk Fangduna
ꯔꯟꯅꯔꯁ ꯑꯞ ꯇꯥꯈꯤ ꯄꯥꯎ ꯂꯣꯏꯖꯔꯤ